ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ CRPFꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯑꯅꯤ ꯊꯥꯗꯣꯛꯂꯝꯃꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯥꯡꯆꯨꯞ ꯐꯌꯦꯡꯗ CRPFꯅ ꯈꯨꯟ ꯉꯥꯛꯄ ꯑꯅꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯈꯨꯟ ꯉꯥꯛꯄ ꯑꯅꯤ ꯑꯁꯤ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯀꯥꯡꯆꯨꯞ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ CRPFꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯈꯨꯟ ꯉꯥꯛꯄ ꯑꯅꯤ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯂꯝꯃꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯌꯥ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯈꯤ ꯍꯥꯏꯔꯤ ꯇꯨꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IGP ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯉꯔꯥꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯕꯟꯗ꯭ꯔꯥꯕꯟ ꯈꯨꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯤꯂꯤꯇꯔꯤ ꯑꯥꯔꯃꯤꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ 8 ꯍꯥꯠꯈ꯭ꯔꯦ ꯑꯃꯗꯤ ꯕꯦꯁ ꯀꯦꯝꯞꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯩꯇꯩꯒꯤ ꯌꯨꯝꯂꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯏ ꯍꯥꯏꯅ NIAꯅ ꯊꯤꯖꯤꯟꯕꯗꯒꯤ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅ ꯉꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯩꯇꯩꯒꯤ ꯈꯣꯡꯒꯨꯟ ꯃꯨꯠꯂꯝꯒꯅꯤ ꯍꯥꯏꯅ ꯏꯃꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯤꯔꯨꯄꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯥꯝꯕ ꯊꯣꯛꯂꯛꯂꯦ ꯄꯨ ꯌꯥꯊꯤꯊꯥꯡ ꯑꯃ ꯀꯨꯀꯤꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯔꯤ ꯇꯤꯀꯦꯠꯇꯨ ꯑꯩ ꯀꯛꯄꯤꯔꯒꯦ PMO ꯑꯣꯐꯤꯁꯇꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯛꯈ꯭रे ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁ PMOꯗꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯈꯪꯍꯜꯂꯛꯈ꯭रे ꯍꯥꯏꯔꯤ RSS ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇ ꯊꯥꯒꯠꯂꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ PMO ꯑꯣꯐꯤꯁꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯔꯤꯄꯣꯔꯠ ꯑꯁꯤ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯌꯥꯏꯉꯪꯄꯣꯛꯄꯤ ꯊꯝꯅꯥꯄꯣꯛꯄꯤ ꯏꯃꯥꯅꯨꯑꯦꯜ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤ ꯃꯅꯤꯡꯗ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭रे ꯑꯃꯔꯣꯝꯗꯅ ꯐꯌꯦꯡ ꯀꯥꯡꯆꯨꯞꯇꯒꯤ ꯈꯨꯟ ꯉꯥꯛꯄ ꯐꯥꯕꯤꯔꯤ